Manipur leingaki Education Department na handak pre-primary oza lising amaga chamaga nifurom lounaba thourang touriba asi Meitei Mayek pu ningthina takpiba ngamba oja sing soidana yaobiyu haina MEELAL gi Secretray General Paonam Thakaba na appeal tourakli. Wafam asi Kangla Park ta leiba loop asigi office pangthokpa MEELAL gi tampaki district mangagi panaloising singi thomi sing wasak lobagi thoramda haikibani. Wasak laubagi thoram aduda Harikan gi President Surjit Kumar Kuman MEELAL gi President in charge nongmailembi leima yauna maruiba miyoi kayana saruk yaki thoranga mari leinana thakabana makha taraduna Manipur loan amadi mayek pu yokhatnanaba loop asina changsilakiba tongan ba thabak thorong kayana ngasidi Meitei Mayek asi university level fauba yauba ngamkhre adubu loan asida master level fauba lairik tamba fanglagasu tongan ba lairik kaya Meitei Mayekta handoktaba asina mahiroi singda awaba kaya mayuknari amaromda leingaki maikhaidagi ngasi fauba Meitei Mayeki oiba oza ama fauba laudaba asina mahiroi singna lairik tambada khudungchadaba kaya ama mayuknari maram asina handaki oja lauba asidagi hauraga Meitei Mayek pu ningthina khanghairaba candidate singbu oja oina laubiyu karigumba loop asina haijariba wafam ase leingak asina tabidaba taragadi khongjang kaya changshilakani haiki akhoi hojik MBA bo master bo PhD bo tawre na phana kana koina chauthok ga su meki matang da school sing do za Meitei Mayek hai bo oja ji mapung phana government side ngasi bo thabi raktaba masung ba problem ma mayam mayok na basina maram orakan da takpi bo oja duna Bengali da copy tawraga mahiroi sing da takpi rakpadi mahiroi sing do hawalaga mapan da thoki ba yaw classroom dagi aduga mahiroi sing duna ojan ta idu lalika da sunthok ba yawrokpa masung ba problem mayam ma thole che maduna maram orakan da MEELAL gi magai dagi ai isamak secretary mo koina ai mia leba miam dam di lakiri ba miam da madi media gi sinau phil thamjaning baje Manipur lengang na lakadori ba hoji logadori ba primary oja da akoi MEELAL gi site gi MEELAL gi mi lobiyo hai banate tawuda bu Manipuri subject lokpa matam da ai koi tangai phadana Meitei Mayek hai ra ba oja di lobiyo hai basina koina haijaningi se karigumba aikoina appeal tawjariba Manipur lengata appeal tawjabasida Manipur lengana tabidraba madudi matamduda MEELAL na aikoi mayek kidamak lol kidamak kari gumba asauba ware lauraga Manipur lengaki matakta changchalakani habasimaga ai lakpiri besinauti media sinda thamjage maramdi hauji Meitei Mayek che aikoi paksana Manipur da sanari haga tu singdadi amuk yadri aduga masik kari gino habda koi nota Meitei Mayek thana na bagai da changchalakpada Manipur lengak na amadi Manipur police na MEELAL da athing ba pire eba isagi lol isagi mayek chawkhal hanji haiduna miyam da appeal tawjari ba aikoi da wonjalaga akoi je ha ba pun ba tawna bagi handak tawsal eba aikoi da adudi aikoi na aikoi gi lol gi numita Manipur lengak na aikoi gi lol je nungsiba sarga chawkhat hanna bani haidun leba miyam da piri ba messageudi akoi gi tawsna bani na logane ba maramji lol Mayek ki damakta da chawkhatna na ba miyam da awareness piriba mapungoriba MEELAL da atamna aikoi gi lol amadi Mayek chawkhatna na ba miyam na saruk yaobiyu amadi mating pangbiyu haiba matamda aikoi adugi matik aikoi da awaba piba Manipur lengana masimuti to honingde aikoi gi lol amakoi gi Mayek chawkhatna na hona ba da lenga haiba leite civil organization level leite miyam pura sogamina ji haiba wakalon se thamjage loina akoi athuba matamda mamang dagi sanjala ba akoi gi tampaki area da thieliba face copy be sinausing akoi hana yanagi ba ahum thopagi ani Meitei Mayek na chahon ba haiba yanagi ba place copy ba provider sing sinausing phamina gi ba do amo akoi athuba matamda masima phaminarani haiba simaga media gi kuthang da ngasi lakpi bi sinausing da thamjage